Assam Rifles na Manipur gi Naharol Singh Aphaba Mahai Masing Tambada Mateng Pinaba Khongthang ama oina Assam Rifles Center of Education Excellence ama Churachandpur gi Kangwaida Lingnaba Kanglop Ahum Assam Rifles National Integrity and Educational Development Organization amade Axis Bank Yana Cherol MOU gi khuyek Manipur gi Governor Laganation gi memangda pinarakre IGAR South Mantri Pukhina MOU khuyek pinaba gi thoramda Chief Guest oikiba Governor na phongdokkibada Assam Rifles na lokhalakliba khongthang ase lairaba senthok lejadraba imung manungi naha singda soidana center asina kanaba piduna nation asigi tungi naha singda magun leiba education piba ngamlagane Governor Laganation na Assam Rifles ki Director General NEIDO amadi Axis Bank na yanaba purakpada lawri bathodang Tagatni Loinana None District ki Marangching da Thokiba landslide da Soktuna Assam Rifles Multi Speciality Hospital da Laikanariba Chamagataret Infantry Battalion Territorial Army Singbo Governor Laganation na Haktengnana Unabaga Loinana Athuba Matamgi Manungda Thuna Faba Oirashunu Haina Ishorgi Mafamda Thongniba Phungdokhe